district administration thobal gi site tagi thobal da leiriba praja singda appeal amtang tawjari madudi hojik si lawrok pantha yorokpaga loina na gi law khawba law yeibagi matam sida hojik si ekhoi gi district administration gi da hoida information khara lakpasi kamai tawge da ekhoi gi hojik si ekhoi gi law ba mioi kharana ekhoi gi lambi da ekhoi gi hauji phaudoga yai ekhoi kanghan bane na tawraga lambi je tangkhai ama ekhoi loksan laga leibadagi lambi chathok chasin da problem oirakpa aduga loina na ekhoi gi law da chatluba maru oina ekhoi gi tractor gumba gari sing sina magi laibak achau je puraga ekhoi lambi da tahubajina maram oiraga ekhoi accident thokpagi chang yam hengalakpa gai noida mana thadarmi ba laibak achau sing si ekhoi likla gumba ga eng ayukta geno torko matam dadi ekhoi yamna nan mana maram oiraga ekhoi gari achau mayam ama accident thokpa hore aduna ekhoi mamang sahi dasu ekhoi athing ba thamjagi bani ngasi maksu ekhoi district administration site tagi order ma thokjare aduna amukka hannaina prajada appeal tongning basi ekhoi gi koilas thaba lambi sing sida yariba makhai ekhoi law yaibi ganu law gi manung dum tawbiu aduga loina na farm dagi tholakpa gari singsi magi laibak laikhom si mafam jana lokthok piramlaga main road ta thokpirau natragadi ekhoi ain gi matungina koi action lawjaragani haina I appeal tawjari district police ta su amasung ekhoina lam gi leiriba panchayat sing da su ekhoina information ase pijagre aduna leibiriba praja singna district administration na lokha leibe action ase da sarjok pina view haina amukka hana appeal tawjari